Ngasi nungdan phongkhiba kanglaipa ki mairagi pause dagi maroiba pau khora khangatjaraga miyamda khudol tamjage Delhi da pangthokhiba miyamgi miphamna PM Modi Manipur da chatlaga yengsillu nongthomba Biren puna Chief Minister famdagi toknaba taksilakle Delhi da leiba Manipur gi maite group singna hauzik Manipur da thokliba wathok PM Narendra Modi ne luchingba government asina thoanbane loina matik chadraba Manipur gi Chief Minister Biren Singha bu Chief Minister famdagi thadoknaba taksilakle Biren Singha na matik chadabadagi Manipur gi similon yamna thina kaihale haibaga loina Prime Minister Narendra Modi bu Manipur da chatuna yengsingadabani haina demand tawrakle ngarang Delhi Press Club Delhi Maite Coordinating Committee DMCC amadi Global Manipur Federation GMF amadi listing jiriba Manipur na sinina pangthopa paugi mifam aduda Delhi Maite Committee gi coordinator Hijam Rajen Dr. Naurem Bobo Supreme Court ke advocate Banu Pratap Singha amadi jiribam gi oina displaced Maite resident ama oriba Layempam Rajan Singha Saruyaki paugi mifam aduda lup Singha chiki maikai dege Narendra Modi na hauzik faba Manipur da thokliba lana siki matangda tumina laisimba thongbu yaningda bapongdoke mahanga tumina laisimba asina maram oduna Manipur gi similon amadi society bu kangkhong sai helei mahaka chap manana ambulance singa su yauna Manipur bu mathak makha olhalei khongu bud amadi banner singna Manipur da peace purapangam loi haike paugi mipam aduna hauzik Manipur da thokleba thado wathok sing kaya amadi mioi kya lanjena duna lariba sigi matangda wafong kya thamke masiga loina jiribam da hadak maite masa ama alamba amadi madugi tungda yung kaya mai tharakpa amadi mioi kaya amana laifam da hendriba phibam singa dugi matangda wafong kaya paumi singi mamangda thamki drug ki case ka mai lena faraba Churchampur dagi naha mari Mizoram police na court puthorakpada gari dagi nanthokna sengkrei Narcotic Drugs and Psychotropic Substance Act NDNPS Act 1985 ki makhada fadna Mizoram gi Jail amada thamlapa Manipur gi Churchampur district tagi mioi mari lainaba court puthongnaba purapagi lambida nanthokna sengkre hairi Churchampur dagi mioi mari aduna makhoi puriba prisoner ben aduge thongnau gi mengsal thugairaga nanthokna sengkibane hairi Mizoram police dagi phangba paugi matung inna nanthokna sengkraba mioi mari adu Churchampur district ki Bolzong khul dagi pawboi singsong sei kuntragomdoi Estongjang tuibong dagi gengkhawpang hawki sei kungamari Churchampur gi Bomol dagi Daniel Langja thang baite jaikun amade M Sogal Beles Churchampur dagi Austin Saikholala hawkip jaikun gomdoi kawi hari prisoner ben dagi na thoklaga sengkhiba mioi mari asi fana bagi damakta hawjik Mizoram gi kanguna makoina leremgani hana thajaba mafam singda paksana thiba hombagi thabak sathakre hari Tribal Affairs Minister Chinkuki dagi ST status lakto Maite ST list chalalo hana maestorna taksingkrei yellow minute taba Chinkuki dagi ST status lakto Maite ST list chalalo hana maeso thongal zamna hadak naungna Tribal Affairs Minister oina khankraba Union Minister Joel Oram unaduna taksingkrei Union Minister of State for Social Justice and Empowerment Ramdas B Athawale yauna party asigi National Secretary maeso thongal zamna ngranu midang Delhi gi Nipal Takoda Road laiba Union Tribal Affairs Minister Joy Oram gi mayumda unaduna taksingkibane unaba aduda British na Chinkuki sing Manipur da pusilakhibadagi hauraga haujuk fawbada laiba phibam sing yawba memorandum amasu khusinake panba yabade mamangda lairamba Tribal Affairs Minister jasu taksingkiba amadi Manipur lengakta Chinkuki dagi ST laukthoknaba amadi Maitei ST chanaba recommendation taknaraba khangankiba laikhrabani Machida sunatana memorandum aduda yauriba history amadi paliba wafam singsu marik sumna khangan bagaloina makha taba step sing athubada paikhat pinaba taksing hairi Turen torba namthabada dukan ani yaukre kaksing moyang them laikai gi tore laikai da saba dukan ani ngasi ayu angamba pung mariga min tara sapa matamda namthakre hairi hariba dukan ani asi amana sana safangi dukani dukan asigi mapuna kaksing khamlang ba road tagi songtham remio singa chai yangkhai gi humdoi apopa laikhidraba CI Gaurasani atopa dukan aduna kaksing ture wangbadagi Ketrimayum dani singa chaini fugataret apopa laikhidraba Gauradorgi yen yomba dukani ngarang nong kana taba maramna kaksing police station gi manung chana leiba turelda leiba dukan ani asi namthakibani hairi tonga ba polam kya purapa tata truck chamaga taraga mari imphal changlakre state asigi tangai fadina changba polam sing
nungtigi leptena Imphal jiribam lambida akamba siksing thauranga loinena puchilakli. Ngasi ayu angamba pung tare taramdaidagi hauna jiribamdagi nongmada changdraba yadraba polamsing yawba gari chamaga taraga mari CRPF kit chama kunga mari suba battalion gi a company na ngak senduna Imphalomda lakre. Police tagi phangba pawgi matung ina ngasi puchilakliba gari sing adugi manungda LPG gari tara, petrol gari kuntraga taret, diesel puba gari kungo humdoi, kerosene puba gari mari, petroleum gi polam sing puba yawba gari manga, FCI gi sing puba gari taraga taret, sangom powder puba gari ama, AAC bro puba gari mari, color pen puba ama, amasung mimi puba gari ama yauna puna gari, samaga taraga mari Imphal gi damak jiribam thadokre hari. Shimi ani sakhangdaba singna kidnap tawkre. Masakhangdaba khulaipaba singna National Highway and Infrastructure Development Corporation Limited NHIDCL gi lambi sembagi thabak suba nan Manipuri ani nongmai singdo falna pokre hari. Thaudo asigi matangda pause asina phangba pawgi matung enade thaudo asi ngrang numidang pung 3:30 taba matamda Senapati District ki Marang Police Station agi kilometer chamaram chalaga leiba Tamphum village ta thokhibani. Phadna pokraba nan Manipuri ani adugi chapchaba masak maming khangba ngamdre thaudo adu selgi dimanga mai leinaramba oiba yai haina thajanari thaudo aduga mai leina Marang police na case ama lokhakibaga lodina thiba homgi tabak sa thaba hokre hairi makha tarak poina aroibada kangla pawdugi maroiba paw khanga cheraga miyamna kudol tamjige palame mipham manungda Bharatki president na Manipur gi ofam amata ngangkhidaba asimak laibak thibani MPCC ngarang sathaki bataraga nipan suba lok sabha gi session gi manga suba numita mipham manungda Bharatki president na Manipur gi maramda wafam amata ngangkhidabadu laibak thibani thaung adu yaningde hana Manipur Pradesh Congress Committee gi working president KI Debratana phongdokre ngasi nungthi Congress bhavanda pangthokhiba pawgi mipham amada KS Debratana hai palame mipham aduda president ngangliba wafam adu cabinet na approve tawraga piba warol nei Cabinet ne approve tawraga piba warol da Manipur gi wafam yohankhidaba haiba simak Narendra Modi lenga asina Manipur gi oiba wafam amata ngangloi haiba mahaki wafam adu khangli hana su phongdokhi amaramda president gi warol aduda pera taraga mathoida awang nupoi state gi sai na ba loisimba ngamle haiba wafam yauri loina political gi oiba issue sing loisinaba honare haiba thong asimo yaningde housing maru oina awang nupoi state singda sai na ba kaya ama leiri maru oina housing tholiba Manipur gi issue asisu amani haiki GST gi matangda paladuna lupa crore lang ani hena khomgap pangamle haribasina India gi economy da hen harawningai leite amaromda CM na irang asigi horofangi matangda Congress party da chaiduna leiragadi political gi oiba platform asida akaiba pirakpa yai mahamasama su hana Congress gi horoklibani irang asigi horofangi matangda Congress sirakiba maral sing hana na singdokpa yaba singdokraba ngaktani Kangla Tombi bu ADC oina pithoklamba adusu CLP gi luchingba hanagi Chief Minister Oibo bina singdokre masiga loina house su wafam kya phongdokre Congress ki matamda su tongnarabasu sugi ground rule kahalakhibadi BJP gi matamda ni haiki Kangla Tombi gi ADC pangthokhibagi wathok singdokraba matung handakta maresu ADC oina pithoklamliba simakti angapa oma oi hana driver tana makhatana phongdokhi